ꯑꯁꯨꯝꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯈꯤ꯫ ꯑꯗꯨꯃꯛ ꯍꯥꯟꯅꯒꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯀꯌꯥ, ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯩꯒ ꯃꯥꯒꯒꯤ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯀ ꯇꯧꯃꯤꯟꯅꯈꯤ꯫ ꯑꯩꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯥꯁꯨ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯕꯒꯤ ꯆꯠꯂꯨꯈꯤꯒꯦ, ꯊꯥ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯣ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯕꯣꯏꯇ ꯈꯜꯂꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯣ ꯏꯐꯝꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯥꯒ ꯎꯅꯗꯕꯒꯨꯝ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ, "ꯑꯕꯦꯝꯃ, ꯃꯤꯒꯤ ꯀꯥ ꯕꯔꯥ ꯑꯁꯥꯟꯕꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯩꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯏ꯫ ꯅꯣꯏꯒꯤ ꯑꯗꯨꯗ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯒꯦꯀꯣ?" "ꯗꯗꯥ ꯂꯥꯛꯑꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯀꯥ ꯍꯦꯟꯅꯁꯨ ꯂꯩꯅꯤꯡꯗꯦ꯫ ꯅꯪꯒ ꯇꯥꯟꯅꯔꯒ ꯅꯣꯏ ꯑꯗꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯊꯤꯔꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒꯦ." "ꯍꯣꯏ ꯗꯗꯥ." "ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯅꯤꯗ꯫ ꯑꯗꯨꯒ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯪꯒꯤ ꯁꯦꯠ ꯆꯥꯕꯗ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯁꯤꯡꯗꯣ ꯑꯗꯨ ꯇꯧꯒꯅꯨꯀꯣ." "ꯍꯣꯏ ꯗꯗꯥ, ꯇꯧꯔꯣꯏꯌꯦ." ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ, "ꯗꯗꯥ, ꯆꯥꯛ ꯆꯥꯔꯕꯣ?" ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯅ, "ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ ꯗꯗꯥ?" "ꯀꯅꯥꯝꯇ ꯅꯠꯇꯦꯗ." "ꯀꯩꯅꯣ ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯕꯕꯣ?" "ꯍꯅꯨꯕꯤꯅꯦ, ꯍꯅꯨꯕꯤ." "ꯀꯩꯅꯣ ꯗꯗꯥ, ꯑꯩ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯑꯩ ꯈꯪꯉꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯗꯗꯥ, ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯂꯣꯠꯂꯤ꯫ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩ ꯊꯝꯃꯒꯦ ꯐꯣꯟ." "ꯑꯁ ꯑꯕꯦꯝꯃ, ꯀꯅꯥꯝꯇ ꯅꯠꯇꯦꯃꯤ." "ꯀꯅꯥꯝ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯌꯥꯔꯣꯏ, ꯍꯥꯏꯔꯛꯑꯣ." "ꯐꯔꯦꯁꯦ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯑꯒꯦꯀꯣ." "ꯀꯩꯅꯣ ꯗꯗꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯁꯤꯕꯣ? ꯌꯥꯔꯣꯏ." "ꯅꯪ ꯈꯪꯉꯨꯅꯨꯃꯤ, ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯌꯦꯕ." ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯤꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯅ, "ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯦꯕ." "ꯀꯩꯅꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯩ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ? ꯅꯪꯕꯨ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯈꯛꯇꯅꯦ ꯍꯥꯏꯗꯥꯏꯅꯦ, ꯅꯨꯄꯥ ꯉꯥꯛꯇ." "ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯏꯆꯟꯅꯨꯄꯤ ꯅꯠꯇꯕꯒ ꯆꯞ ꯃꯥꯟꯅꯔꯕ꯫ ꯃꯥꯁꯦ ꯂꯝꯆꯠ ꯈꯔ ꯐꯖꯗꯕ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯗꯗꯥ?" "ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯌꯦꯛꯅꯈꯤꯕ ꯈꯔ ꯂꯩꯕ, ꯁꯥꯎꯅꯈꯤꯕ ꯈꯔ ꯂꯩꯕ꯫ ꯃꯥꯁꯦ ꯃꯌꯥꯡ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯕꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯅ ꯈꯔ ꯉꯥꯡꯈꯤ꯫ ꯑꯗꯨꯒꯤ ꯉꯥꯡꯅꯗ ꯂꯩꯕ ꯏꯕꯥꯅꯤꯁꯦ꯫ ꯍꯧꯖꯤꯛꯇ ꯃꯥꯅ ꯈꯔ ꯀꯧꯔꯛꯄꯒꯤꯅꯤꯗ." ꯑꯩꯁꯨ ꯋꯥꯗꯣ ꯃꯈꯥ ꯇꯥꯗ ꯐꯔꯦ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯃꯥꯅ, "ꯑꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯅꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯖꯥꯠꯂꯅꯦ?" "ꯀꯩꯁꯨ ꯈꯟꯗꯦꯗ ꯗꯗꯥꯅꯕꯨ ꯑꯩꯉꯣꯟꯗ ꯃꯤꯅꯝꯒꯗ꯭ꯔꯥꯅꯦ? ꯐꯔꯦ ꯗꯗꯥ, ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯨꯈꯤꯒꯦ." "ꯍꯣꯏ ꯇꯧꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯐꯣꯟꯁꯨ ꯊꯝꯅꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯇꯝꯂꯛꯄ ꯀꯌꯥ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯒꯤ ꯚꯔꯥ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯩ ꯆꯠꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯅ, "ꯗꯗꯥ, ꯑꯩꯒꯤ ꯑꯥꯗꯒꯤ ꯀꯔꯤ ꯂꯩꯔꯛꯀꯦ?" "ꯁꯦ, ꯅꯨꯃꯤꯠꯂꯩ ꯃꯔꯨ ꯑꯗꯒꯤ ꯁꯥꯄꯣꯟꯁꯦ ꯅꯪꯒꯤꯅꯤ꯫ ꯑꯩꯁꯨ ꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯂꯗꯣꯏꯅꯤ." "ꯍꯣꯏ." ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ, "ꯗꯗꯥ, ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ "ꯗꯗꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯡꯂꯅꯤ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡꯁꯦ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤꯀꯣ, ꯑꯗꯨꯒ ꯆꯠꯂꯣꯕ." "ꯍꯣꯏ, ꯑꯩꯁꯨ ꯌꯦꯟ ꯂꯩꯔꯝꯃꯒꯦ, ꯑꯗꯨꯒ ꯂꯥꯛꯑꯣꯀꯣ, ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯁꯤ." ꯍꯥꯏꯅꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯗꯥꯒꯤ ꯀꯥꯗ ꯑꯩ ꯆꯠꯂꯒ ꯄꯨꯟꯅ ꯃꯥꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯆꯥꯕ ꯊꯛꯄ ꯇꯧꯃꯤꯟꯅꯩ꯫ ꯂꯣꯏꯔꯗꯨꯅ ꯑꯩꯅ, "ꯗꯗꯥ, ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯗꯧꯕꯅꯤꯀꯣ? ꯏꯅꯥꯎꯅꯨꯄꯤꯁꯨ ꯑꯩ ꯍꯜꯍꯟꯈ꯭ꯔꯒꯦ, ꯑꯩ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯔꯒꯦ." "ꯅꯅꯥꯎ, ꯅꯪ ꯍꯜꯂꯣ, ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ." ꯏꯅꯥꯎꯅꯨꯄꯤꯅ,
ꯏꯆꯦ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯒꯅꯨꯀꯣ, ꯌꯥꯝ ꯍꯦꯟꯖꯤꯟꯒꯅꯨ ꯍꯥꯏꯁꯤꯅꯤ. ꯍꯣꯏ ꯑꯩ ꯆꯠꯂꯒꯦ. ꯃꯥꯁꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯑꯩꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯒ, ꯃꯃꯥ ꯑꯩ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯒ ꯗꯗꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯗꯧꯕꯅꯤꯀꯣ. ꯃꯃꯥꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯊꯣꯏꯅ ꯈꯜꯂꯨꯗꯕ ꯃꯥꯜꯂꯦ, ꯀꯩꯁꯨ ꯉꯥꯡꯂꯛꯇ꯭ꯔꯦ. ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯂꯩꯃꯤꯟꯅꯈꯤ. ꯃꯥꯕꯨ ꯊꯥꯖꯔꯨꯕꯅ, ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ. ꯀꯔꯝꯅꯕꯨ ꯊꯥꯖꯔꯣꯏ? ꯌꯨꯝ ꯑꯃꯒꯤ ꯃꯄꯣꯠ ꯃꯆꯩ ꯀꯌా ꯄꯨꯔꯛꯇꯨꯅ ꯑꯩꯒ ꯂꯩꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯅ ꯄꯣꯠꯆꯩ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯕ, ꯌꯨꯝ ꯑꯃ ꯄꯥꯟꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯍꯜꯂꯒ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯍꯜꯂꯕ ꯑꯗꯨꯗꯗꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯥꯖꯈꯤ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯈꯟꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨꯁꯨ ꯄꯤꯊꯣꯛꯈꯤ. ꯅꯣꯡꯉꯥꯜꯂꯒ ꯃꯥꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯃꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯏꯅ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯇꯦꯛꯁ ꯇꯧꯔꯛꯄꯅꯤ ꯐꯦꯁꯕꯨꯛꯇ. ꯅꯨꯡꯉꯥꯏꯔꯤꯕꯣ, ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ. ꯃꯥꯅꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯍꯣꯏ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯌꯥꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯅꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯒ ꯊꯦꯡꯅꯁꯤ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯗꯨꯒꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯗꯥ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩ ꯐꯣꯟ ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯍꯧꯗꯕꯒꯤ ꯑꯩ ꯄꯥꯏꯈꯠꯂꯨꯗ꯭ꯔꯦ. ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕꯗꯨꯒ ꯄꯨꯜꯂꯦ. ꯑꯗꯨꯕꯨ ꯑꯩ ꯀꯥ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯨꯕ ꯅꯠꯇꯦ, ꯏꯆꯝ ꯆꯝꯅ ꯏꯃꯥꯟꯅꯕꯗꯨ ꯎꯅꯔꯨꯕꯒꯤꯅꯤ. नुमित्तुगी हेक नोंगानबदा अैगी इनाउनुपीदा दा पुन्सिबना फोन तौरकपनी। इनाउनुपीदुसु इचम चमना दा पुन्सिबना अैसे कदाइदा चटलुगे हाइदुना हंगलकपदो कैसु चत्ते हाइना दुम खुमखिबनी। इनाउनुपीदा फोन दो हेक थमखिबा लोइबगा अैंगोंदा अमुक कॉल तौरए। अैसु पाइखतले। हेक पाइखतपगा महाकना नंग काइदा चटलुगे? माबु थमोय सेंगना नुंसिरुबना माना लाना खनखिबनी खंदुना अैसु चिंथीबा अमदि हाइख्रे। कैसु चत्तेना। महाकना यामना साउना अदुक यामना चिंथीबा नुपी। नंगा ngaraangta leminarlamlaga aise Guwahati da chatpani. Nonganbaga atopa nupa amaga chatminaba ngamba. Nangdi oktabini oktabi. Aigi thajaba pungnamak nanga loina manghalabani. Athiba wahi kayaga loinaraga cheiba ngangba tawre. Makha tana aina tawge nangna yagadra mado. Nangna fanyamna chamna chatlubani hairabaso aina karamna thajagani. अमुक्ता अथीबा वहाई हाइरक्ट्रिबा महाकना यु थक्सिलगा लाव खोंगदुना थीना चैरकपा nganglakpa tawbada aigi mitki pise khamba ngamkhide. Mafamdadi ai sengdoknaba kanna hotnakhibani. Adubu aigi wado mana thajabikidre. Mana aibu lana adumak lawkhre. Adubu ai atopa nupaga nattabali jate chatkhiba leite. Mahak aibu yamna sauna phone do thamki. Ai khalubada kokse khangpham khangdre ai pukmam mamle. Mahakna kamaina khangino ai khangdre. Asumna wakhanse khanpham tholaktraba matamda lekai gi imanabi mayam punbada aina mukhoida haiki. Adubu imanabina kaino mana kamaina khangdoino. Adoibema nangi Facebook account omda changaga yengo check amda tawne. Aisu imanabina hairakpaduda aigi Facebook to hanglaga check tawbani. अदुबु माना आइगी फेसबुक तो पाइरगा लेरमले आई कमाइना तौबनो हाइबदा आई वाखनसे थोकते माना लाना खनखिनि खंदुना आई ओइदबा अमा सुंगांगनुबगुम तौ आई तौफम अमत्ता खंगिद्रे अदुबु आइगी अकाउंट माना पाइ खंगलसु आई मंगोददि हाइखिदे अदुबु नुंसिबा कौबनिना मंगोदा हाइजबा याबदि आई हाइजखिबनि मानदि आइगी असेंबा वारिसे थाजबियु याद्रे आइगी अवाबबु ताबिबगी महुत्ता अैदी नुसिनबगी लंबिसे थादोए अदुगुंबा यागदबा नते आई नंगना चमना चटलुबनि हाइरगसु अैना करमना थाजदोइनो अैगा हक्चांग पिनादुना लोइख्रबा नंगबु अतोपा नुपा अमगा उनबा ngamba नंगबु नुपादुगा करी की हक्चांग पिथोकनरमलो अै नंगबु थाजबा सुंगम ngamdo नंगना अैबु अदु यौना थाजबिद्रबनिको खल्लुबदा अैगी मिटकी पीसे खामा ngamkhide Dada, ai nupaduga adugumba mari amata lainaba natiye. Dada na thajadragasu maga aiga text thanakibado screenshot lawraga ai tharake. Nangi screenshot do yeningde de.
ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯨꯔꯒ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯁꯅꯨ ꯅꯪꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯂꯩꯈꯤꯁꯤ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯅꯪꯕꯨꯗꯤ ꯊꯥꯖꯕ ꯉꯝꯂꯣꯏ ꯐꯣꯟꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯀꯅꯨ ꯑꯣꯛꯇꯕꯤ ꯅꯪꯗꯤ ꯅꯨꯄꯥꯗꯨꯒ ꯄꯨꯜꯂꯨꯆꯨ ꯃꯥꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯋꯥꯆꯞꯇꯤ ꯕ꯭ꯂꯣꯛ ꯇꯧꯗꯦ ꯃꯥꯅ ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯁꯣꯏꯗꯅ ꯈꯟꯗꯨꯅ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯩꯅ ꯁꯣꯏꯔꯨꯕꯁꯤꯡꯗꯨꯒꯤ ꯍꯥꯏꯖꯕ ꯌꯥꯕꯗꯤ ꯍꯥꯏꯖꯩ ꯍꯣꯏ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯨꯡꯅꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯩꯔꯤꯕ ꯅꯤꯡꯁꯤꯡ ꯃꯃꯤꯁꯤꯡꯁꯦ ꯎꯔꯒ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯅꯤ ꯁꯣꯏꯗꯅ ꯕ꯭ꯂꯣꯛ ꯍꯜꯂꯛꯈꯤꯅꯤ ꯈꯟꯅ ꯑꯩ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯑꯩ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯛꯈꯤ ꯑꯩ ꯈꯨꯕꯥꯛ ꯃꯩ ꯌꯦꯡꯂꯒ ꯃꯥꯒ ꯊꯨꯡꯅꯒꯗ꯭ꯔꯥ ꯐꯥꯎ ꯑꯩ ꯌꯦꯡꯈꯤꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯜꯂꯛꯂꯦ ꯑꯩ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗ ꯑꯗꯨꯝ ꯂꯦꯟꯗꯨꯅ ꯑꯩ ꯃꯤꯠꯀꯤ ꯄꯤꯁꯦ ꯀꯪꯗ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯆꯪꯂꯒ ꯊꯥꯒꯠꯂꯤꯕꯁꯤꯡ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯥꯒꯤ ꯐꯣꯇꯣ ꯈꯨꯗꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏ ꯋꯥꯈꯜꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅꯁꯨ ꯈꯜꯂꯛꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤ ꯏꯃꯥꯅ ꯀꯧꯔꯛꯄ ꯕꯕꯥꯅ ꯀꯧꯔꯛꯄ ꯑꯩ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ ꯑꯩꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯒꯠꯂꯤꯕꯁꯤꯡ ꯑꯗꯣ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯕꯗ ꯂꯥꯏꯛ ꯇꯧꯈꯤꯕ ꯀꯃꯦꯟ ꯇꯧꯈꯤꯕ ꯅꯨꯄꯥꯗꯨꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯒꯤ ꯇꯦꯛ ꯇꯧꯕꯗꯣ ꯑꯩꯅ ꯊꯦꯡꯅꯕꯅꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯂꯩ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯛꯅꯤꯡꯅ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗꯨꯅ ꯑꯩꯅ ꯁꯔꯆ ꯇꯧꯗꯨꯅ ꯀꯌꯥꯔꯛ ꯊꯤꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝ ꯃꯥꯒꯤ ꯇꯦꯛ ꯇꯧꯕꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯁꯦ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ 2023ꯗ ꯂꯨꯍꯣꯡꯕꯒꯤ ꯀꯦꯛ ꯏꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯎꯔꯨꯕꯗ ꯑꯩ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯈꯤ ꯑꯩ ꯈꯨꯠꯁꯤ ꯐꯥꯎꯕ ꯐꯣꯟꯗ ꯅꯝꯕ ꯉꯝꯗ ꯑꯩ ꯋꯥꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯊꯝꯍꯧꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯇꯧꯔꯝꯂꯤꯕ ꯂꯤꯂꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯩ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯑꯩ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯣꯠꯁꯤꯜꯂꯒ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯑꯩ ꯋꯥꯅ ꯈꯥꯡꯉꯤꯕꯅꯤ ꯃꯤꯒꯤ ꯑꯣꯏꯔꯝꯂꯕ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯤꯔꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯉꯁꯤꯁꯨ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯛꯈꯤꯅꯤ ꯈꯟꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯖꯕꯅꯤ ꯅꯪꯒꯤ ꯃꯤꯅꯝꯕ ꯅꯨꯡꯁꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯩꯔꯤ ꯑꯣꯏꯔꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯄꯨꯡ ꯐꯥꯅ ꯆꯥꯛꯊꯦꯛꯂꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨꯗꯤ ꯂꯥꯞꯊꯣꯛꯄ ꯑꯩ ꯉꯝꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯍꯟꯗꯅꯕ ꯊꯝꯕꯀꯣ ꯅꯪꯅ ꯈꯛ ꯃꯦꯁꯦꯖꯀ ꯃꯔꯛꯇ ꯊꯥꯔꯛꯄꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯈꯟꯅ ꯑꯩ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯑꯩꯅ ꯍꯔꯥꯎꯖꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯑꯩ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯁꯤꯃꯗꯤ ꯑꯩ ꯏꯆꯤꯟꯁꯤꯅ ꯍꯥꯏꯅꯤꯡꯕꯅꯤ ꯑꯁꯨꯝꯅ ꯃꯤꯠꯀꯤ ꯄꯤ ꯀꯪꯗꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯀꯌꯥ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯩ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯎꯅ ꯄꯣꯠꯀꯨꯝ ꯈꯟꯕꯤꯒꯅꯨ ꯂꯧꯕꯤꯔꯣꯏꯗꯕ ꯂꯩꯔꯕꯗꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯤꯒꯅꯨ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯗꯥꯛꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯄꯣꯛꯂꯛꯄ ꯑꯣꯏꯔꯕꯁꯨ ꯏꯟꯈꯠꯂꯛꯄꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯐꯝ ꯑꯃ ꯆꯥꯍꯧꯗꯕ ꯇꯥꯔꯕꯗꯤ ꯑꯀꯥꯏꯕ ꯂꯤꯛꯂꯤꯗ ꯈꯨꯗꯤ ꯊꯤꯔꯨꯕ ꯇꯥꯔꯕꯗꯤ ꯏꯈꯦꯡ ꯊꯣꯛꯂꯛꯀꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯈꯦꯡꯗꯣ ꯀꯪꯈꯤꯕ ꯇꯥꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯗꯥꯛꯐꯝꯗꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯒꯅꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ
ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯥꯡꯁꯤ꯫ ꯇꯤꯡꯈꯪ ꯇꯨꯝꯕꯧꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯁꯣꯏꯗꯅ ꯎꯔꯛꯀꯅꯤ꯫ ꯎꯀꯩ ꯂꯪꯀꯩ ꯆꯦꯅꯦꯜꯅ ꯇꯥꯖꯈꯤꯕꯗ ꯊꯦꯡꯅꯖꯈꯤꯕꯗ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯂꯕꯗꯤ ꯃꯗꯨ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏꯂꯤꯒꯦꯜꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯑꯗꯣ ꯀꯩꯁꯨꯝꯁꯪꯗ ꯆꯍꯤ 10 ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯇꯥꯖꯈꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯋꯥꯈꯜ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯅꯤꯡꯏ꯫ ꯇꯨꯡꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯗ꯭ꯔꯤꯉꯩ, ꯊꯕꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫